ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒ ꯍꯦꯛ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯎꯃꯪ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯄꯣꯂꯣꯏꯅꯔꯝꯃꯤ꯫ ꯃꯪꯒꯁꯨ ꯁꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ꯫ ꯑꯗꯨꯅ ꯈꯨꯟꯁꯤꯒꯤ ꯃꯤ ꯑꯃ ꯍꯦꯛ ꯂꯩꯔꯛꯇꯕꯗ ꯂꯩꯇ꯭ꯔꯤꯕ ꯃꯤꯗꯣ ꯄꯣꯂꯣꯏꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤ ꯌꯨ ꯉꯥꯎꯕ ꯃꯤꯅ ꯃꯅꯤꯡ ꯍꯦꯛꯇ ꯊꯪꯍꯧꯕꯅꯤꯅ ꯄꯣꯂꯣꯏꯕꯗꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡ ꯇꯨꯝꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯌꯥꯅꯕ ꯂꯣꯏꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯍꯧꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡ ꯑꯗꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯦ ꯍꯥꯏꯕꯁꯤ ꯁꯨꯝ ꯃꯌꯥꯝꯅ ꯄꯥꯎ ꯑꯃ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯦ ꯄꯥꯎ ꯇꯥꯕꯗꯨꯗ ꯈꯨꯟꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯕꯛ ꯇꯧꯕ, ꯇꯧꯍꯩꯁꯨ ꯈꯪꯗꯦ ꯇꯧꯍꯩꯗꯦꯁꯨ ꯈꯪꯗꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯤ ꯌꯨꯒꯤ ꯏꯄꯥꯛꯇ ꯂꯣꯏꯅ ꯇꯥꯎꯔꯦ꯫ ꯃꯁꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯕ ꯃꯈꯣꯏꯁꯦ ꯈꯨꯜ ꯑꯁꯤꯗ ꯄꯨꯊꯣꯛꯑꯒ ꯋꯥꯔꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯗꯤ ꯄꯣꯂꯣꯏꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯃꯪꯗ ꯐꯨꯝꯖꯤꯜꯂꯝꯕꯗꯒꯤ ꯁꯥꯅ ꯆꯦꯟꯊꯣꯔꯛꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯐꯥꯎ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯧꯔꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯕ ꯍꯨꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯟꯁꯤ ꯇꯝꯅꯕꯗꯁꯨ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯄ ꯐꯥꯎ ꯀꯤꯟꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯑꯃꯨꯛ ꯌꯨꯝꯊꯣꯡꯄꯣꯛꯀꯤ ꯃꯑꯣꯡꯗ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯌꯨꯝ ꯇꯥꯟꯅꯔꯤꯕ ꯌꯨꯝꯂꯛꯁꯤꯡꯗꯨꯒꯕꯨꯗꯤ ꯀꯩꯁꯨꯝꯕꯨꯗꯤ ꯄꯨꯂꯞ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯃꯌꯥꯝꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯆꯤꯡꯈꯣꯡ ꯑꯗꯥꯏꯗ ꯂꯩ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯒ ꯑꯩꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯏꯆꯟꯅꯨꯄꯤꯅ ꯆꯥꯛ ꯊꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯋꯥꯡꯂꯦꯟ ꯊꯣꯡꯒꯥꯟꯗ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤꯅꯦ꯫ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯌꯥꯎꯖꯥꯔꯣ ꯍꯨꯏꯒ ꯂꯣꯏꯅ ꯌꯣꯟꯊꯣꯛꯅꯤꯡꯉꯕꯅꯤ꯫ ꯀꯩꯅꯣ ꯎꯃꯪꯗꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤ꯫ ꯅꯪꯒꯤ ꯍꯨꯏ ꯑꯁꯤ ꯀꯗꯥꯏꯗꯅꯣꯃ ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯗꯤ ꯑꯩꯗꯤ ꯍꯪꯒꯣꯏꯀꯣ" ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯕꯕꯥ ꯑꯩꯒꯤ ꯍꯨꯏꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝ ꯅꯥꯏꯅ ꯑꯩꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯇꯣꯞꯄ ꯃꯤꯒꯤ ꯍꯨꯏꯅꯅꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯄꯨꯡꯆꯥꯗ ꯆꯥꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯩꯒꯤꯁꯤꯗꯤ ꯇꯧꯔꯣꯏ꯫ ꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯀꯥꯏꯅ ꯕꯕꯥ ꯅꯪꯁꯨꯕ." ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ ꯗꯗꯥ, ꯑꯩꯈꯣꯏ ꯇꯣꯝꯕꯗꯤ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤꯗꯤ ꯆꯥꯗꯕꯅꯤ꯫ ꯕꯕꯥ ꯑꯩ ꯀꯞꯀꯦ ꯇꯧꯏꯀꯣ, ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯃꯔꯝꯗ ꯌꯣꯜꯂꯣ ꯑꯃ ꯇꯧꯈ꯭ꯔꯣ ꯍꯥꯏꯒꯅꯨ꯫ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯨꯏꯁꯤꯕꯨ" ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ, "ꯐꯅ ꯅꯆꯤꯟ ꯅꯨꯄꯥꯅ ꯍꯥꯏꯔꯒꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯍꯨꯏ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯑꯃꯥꯡꯕ ꯎꯕꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤ ꯍꯥꯏꯗꯣ꯫ ꯁꯥ ꯉꯥꯕꯨ ꯅꯆꯤꯟ ꯅꯅꯥꯎꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯃꯒꯨꯝ ꯈꯜꯂꯤꯗꯣ ꯃꯗꯨ ꯂꯥꯜꯂꯤꯀꯣ꯫ ꯋꯥꯡꯂꯦꯟ, ꯊꯣꯛꯑꯣꯅꯦ, ꯊꯣꯡꯒꯥꯟꯗ ꯅꯪꯒꯤ ꯍꯨꯏꯗꯨꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤꯅꯦ, ꯑꯃꯨꯛꯇ ꯊꯣꯛꯎꯁꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯨꯏꯁꯦ ꯊꯣꯛꯎꯔꯒꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯨꯏꯗꯨꯁꯨ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯨꯏ ꯇꯣꯝꯕꯅ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯈꯔ ꯆꯤꯛꯅꯕ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯩ ꯊꯣꯔꯛꯄꯗꯨꯗ ꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯍꯨꯏ ꯑꯗꯨꯗ, "ꯇꯣꯝꯕ, ꯆꯥꯛ ꯆꯥꯔꯝꯗꯥꯏꯅꯤ, ꯅꯪꯒꯤ ꯇꯨꯝꯐꯝꯗꯨꯗ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯍꯨꯏꯁꯤꯡ ꯑꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯁꯤꯕꯣ? ꯑꯗꯨꯒ ꯀꯩꯅꯣ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯁꯨ ꯅꯝꯃꯤꯁꯤꯅ? ꯀꯔꯤ ꯑꯃꯨꯛ ꯆꯦꯜꯂꯛꯏꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯅꯝ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯛꯄꯗꯒꯤ ꯑꯗꯥꯏꯗ ꯑꯩꯁꯦ ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯕꯗ ꯁꯥꯗꯣꯡ ꯃꯆꯦꯠ ꯀꯥꯔꯨꯝ ꯇꯧꯕ ꯌꯥꯎꯕ ꯍꯪꯒꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯁꯦ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯣꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯍꯨꯏ ꯇꯣꯝꯕꯅꯁꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯪꯁꯤꯟꯈꯤꯒꯦ ꯇꯧꯕꯗ ꯑꯩꯅ, "ꯇꯣꯡꯕ, ꯅꯪ ꯂꯤꯆꯩꯅ ꯀꯜꯂꯛꯀꯅꯤ, ꯆꯪꯉꯣ ꯃꯅꯨꯡꯗ" ꯍꯥꯏꯗꯅ ꯍꯨꯏꯗꯣ ꯇꯥꯟꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯄꯨꯝꯕ ꯁꯥꯗꯣꯡ ꯑꯗꯨꯁꯨ ꯑꯩꯅ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕ ꯍꯨꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯕꯕꯥꯗꯁꯨ ꯇꯝꯅꯤꯡꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯕꯕꯥꯗꯤ ꯁꯥ ꯉꯥ ꯍꯨꯏ ꯍꯧꯗꯣꯡꯁꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯗꯥꯏꯗ ꯃꯤꯒꯤ ꯍꯨꯏ ꯑꯇꯣꯞꯄꯅ ꯆꯦꯟꯁꯤꯜꯂꯛꯏꯕꯗꯨ ꯑꯩꯒꯤ ꯍꯨꯏꯗ ꯍꯦꯛꯇ ꯇꯥꯏꯅꯕꯤꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯁꯨ ꯍꯦꯛꯇ ꯁꯣꯛ ꯊꯦꯡꯉꯨꯕꯁꯨ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯆꯦꯟꯖꯈ꯭ꯔꯅꯤ ꯍꯥꯏꯗꯅ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯍꯨꯏ ꯇꯣꯝꯕꯗꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯟꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯏꯆꯟꯅꯨꯄꯤꯅ ꯊꯤꯔꯝꯃꯤꯕ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯃꯒ ꯑꯩꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯕꯕꯥꯅ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯎꯪꯉꯒ ꯆꯪꯉꯤꯗꯨꯅ? ꯀꯩꯗꯧꯍꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯃꯤꯒꯤ ꯍꯨꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯑꯁ꯭ꯋꯥꯏꯗ ꯆꯪꯉꯛꯄꯗꯨꯗ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯗꯗꯥ ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨ ꯗꯗꯥ, ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯑꯩ ꯍꯥꯞꯄꯤꯔꯝꯃꯒꯦ, ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯅꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯥꯛꯑꯒꯦ, ꯑꯩ ꯆꯥꯛ ꯀꯔꯤꯁꯨ ꯌꯥꯝꯅ ꯆꯥꯅꯤꯡꯗꯦ, ꯇꯨ ꯐꯅꯌꯥꯝ ꯂꯩꯔꯤ ꯑꯩ ꯁꯤ ꯂꯣꯏꯅ ꯆꯥꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯅꯆꯟꯅꯨꯄꯤꯅ ꯊꯤꯕ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯐꯅ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯒꯦꯔꯥ ꯅꯪꯕꯨ ꯄꯨꯈꯝꯁꯦ ꯁꯤꯠ ꯅꯥꯟꯗ꯭ꯔꯤ ꯐꯥꯎ ꯂꯦꯛ ꯂꯦꯛꯇꯅ ꯆꯥꯕꯗꯥꯏ, ꯑꯗꯨꯒ ꯀꯣꯟꯅ ꯅꯪꯒꯤ ꯍꯨꯏ ꯑꯁꯤꯒꯤꯁꯨ ꯅꯪꯅ ꯆꯥꯔꯤꯕ ꯆꯥꯛꯇꯨꯒꯤ ꯆꯥꯡꯗꯒꯤ ꯈꯤꯇꯪꯗꯅꯤ ꯍꯟꯊꯔꯤꯕ, ꯅꯆꯟꯅꯨꯄꯤꯗ ꯅꯪꯅ ꯍꯨꯏꯁꯤꯒꯤ ꯑꯃꯨꯛ ꯍꯥꯞꯍꯜꯂꯤꯗꯣ, ꯑꯗꯨꯒ ꯉꯁꯤꯅ ꯉꯟꯇꯥꯅ ꯄꯨꯛ ꯊꯜꯂꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯏꯟꯁꯥꯡꯁꯨ ꯉꯁꯤꯗꯤ ꯑꯗꯨꯝ ꯍꯥꯎꯏ, ꯆꯥꯁꯜꯂꯨ ꯆꯥꯛꯀ ꯂꯦꯝꯍꯟꯕ ꯌꯥꯄꯣꯠꯇꯦ, ꯆꯦꯡ ꯆꯥꯛ ꯍꯥꯏꯕꯁꯤ ꯃꯤꯔꯥꯏꯕ ꯌꯥꯄꯣꯠꯇꯦꯅꯦ꯫ ꯁꯥ ꯉꯥꯕꯨ ꯀꯩꯅꯣꯅꯦ ꯄꯤꯖꯔꯒꯁꯨ ꯌꯥꯕ, ꯄꯤꯖꯗ꯭ꯔꯒꯁꯨ ꯌꯥꯕ ꯃꯣꯏꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯊꯤꯔꯒ ꯆꯥꯔꯒꯁꯨ ꯅꯣꯡꯃꯒꯤ ꯃꯕꯨꯛ ꯍꯦꯛꯇ ꯊꯟꯕ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯉꯝꯗꯦ ꯌꯥꯗꯦ ꯑꯗꯨꯅ ꯁꯥ ꯉꯥꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯨꯅꯨ, ꯑꯩꯈꯣꯏꯒꯤ ꯑꯔꯦꯝ ꯑꯄꯥ ꯂꯦꯝꯃꯛꯄꯗꯨ ꯃꯗꯨ ꯄꯤꯖꯒꯗꯕꯅꯤ ꯇꯧꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯥꯝꯃꯨꯏ, ꯅꯪꯒꯤ ꯍꯨꯏ ꯑꯗꯨꯗ ꯄꯤꯖꯈꯤꯗꯣꯏꯗꯣ ꯂꯣꯏꯅ ꯉꯝꯅꯕ ꯆꯥꯊꯣꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯑꯁꯣꯝꯗ ꯉꯁꯥꯏꯒꯤ ꯊꯣꯡꯒꯥꯟꯗ ꯇꯥꯍꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯏꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯒ ꯄꯨꯛꯁꯦ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯆꯥꯛꯇꯣ ꯀꯃꯥꯏꯅ ꯉꯝꯁꯤꯟꯒꯗꯒꯦ ꯈꯟꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯁꯨꯝ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯒ ꯑꯩꯒꯤ ꯍꯨꯏꯗꯨ ꯄꯛꯇꯅ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯁꯨꯝꯅ ꯍꯦꯛ ꯈꯨꯝꯃꯨꯏ꯫ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯗ ꯂꯣꯏꯔꯤꯕ ꯏꯁꯥꯒꯤ ꯍꯨꯏꯁꯤꯡꯁꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯩꯅꯣ ꯌꯥꯝꯅ ꯆꯦꯟꯅꯔꯛꯑꯦ ꯍꯥꯏꯔꯤꯗꯨ꯫ ꯑꯗꯣ ꯑꯩꯒꯤ ꯍꯨꯏꯁꯤꯗꯤ ꯅꯣꯡꯃꯇ ꯑꯃꯥꯡ ꯑꯁꯣꯏ ꯆꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅꯁꯨ ꯕꯕꯥꯒ ꯑꯩꯒ ꯁꯨꯝ ꯃꯔꯩ ꯇꯧꯅꯔꯛꯄꯗꯨꯗ, ꯕꯕꯥ ꯌꯥꯔꯤꯕ ꯅꯪꯁꯨ ꯃꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯣ, ꯁꯨꯝ ꯆꯥꯎ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯕꯕꯥꯁꯨ ꯌꯨ ꯇꯞꯇꯥꯅ ꯉꯥꯎꯔꯒ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯕꯕꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯗ ꯈꯔ ꯆꯥꯕ ꯍꯧꯔꯝꯃꯒ ꯏꯁꯤꯡ ꯆꯋꯥꯏ ꯂꯥꯎꯅ ꯍꯩꯖꯤꯜꯂꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯤꯗꯨꯗꯤ, ꯁꯨꯝ ꯅꯕꯥꯅꯤ ꯃꯔꯩ ꯇꯧꯅ ꯂꯩꯔꯅꯨꯕ, ꯑꯩꯁꯨ ꯆꯥꯛꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇ ꯆꯥꯒꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯉꯥꯡ ꯆꯤꯡꯒꯟꯕꯤ, ꯅꯪꯁꯨ ꯅꯕꯨꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ, ꯍꯟꯗꯛ ꯆꯦꯡ ꯆꯥꯛ ꯇꯥꯡꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯆꯤꯟ ꯅꯅꯥꯎ ꯇꯥꯟꯅꯔꯒ ꯆꯦꯡ ꯋꯥꯜꯂꯨ, ꯑꯩꯗꯤ ꯂꯨꯄꯥ ꯑꯃꯇ ꯍꯥꯞꯄ ꯉꯝꯃꯣꯏ, ꯅꯣꯏꯒꯤ ꯍꯨꯏ ꯑꯁꯤ ꯊꯥꯛꯅꯕ ꯅꯠꯇꯦ ꯑꯩꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯦ ꯁꯥꯎꯔꯝꯃꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯏꯆꯟꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯗꯗꯥ ꯁꯥꯎꯔꯨꯔꯅꯨ, ꯕꯕꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯍꯧꯔꯕꯅꯤ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯗꯗꯥ? ꯉꯁꯥꯏꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯔꯨ ꯅꯩꯔꯝꯃꯒ ꯏꯟꯁꯥꯡ ꯃꯨꯟꯗ꯭ꯔꯤꯕꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯑꯗꯨꯒ ꯆꯥꯅꯤꯡꯉꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯆꯟꯅꯨꯄꯤꯗꯨꯗ ꯑꯁꯦꯡꯕꯗꯨ ꯇꯝꯊꯣꯛꯑꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯅ ꯕꯕꯥ ꯊꯣꯛꯈꯤꯕꯗꯨ ꯑꯃꯨꯛ ꯆꯪꯉꯛꯄ꯭ꯔꯥ ꯌꯦꯡꯉꯒ ꯑꯩꯅ ꯏꯆꯟꯅꯨꯄꯤꯗ, ꯏꯆꯟ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯃꯤꯒꯤ ꯍꯨꯏꯅ꯫ ꯑꯁꯨꯝꯅ ꯏꯆꯟꯅꯨꯄꯤꯗ ꯄꯥꯎ ꯇꯝꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯕꯕꯥꯁꯤ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯗ, ꯅꯆꯤꯟ ꯅꯅꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯆꯨꯔꯨꯞ ꯂꯣꯏꯊꯣꯛꯈ꯭ꯔꯦ, ꯆꯨꯔꯨꯞ ꯂꯩꯔꯨꯒꯦ ꯊꯣꯡꯒꯥꯟ ꯒꯦꯠꯀꯥꯁꯤ ꯆꯦꯠ ꯂꯣꯟꯁꯤꯜꯂꯒ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯊꯦꯡꯅꯔꯛꯄ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯑꯗꯨ ꯕꯕꯥꯅ ꯊꯣꯛꯎꯔꯕꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯕꯕꯥꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯕꯕꯥ ꯊꯣꯛꯎꯔꯅꯨ, ꯃꯝꯃꯒ ꯑꯩ ꯊꯣꯛꯄꯤꯔꯨꯔꯒꯦ, ꯑꯗꯨꯒ ꯂꯩꯕꯤꯔꯛꯑꯒꯦ, ꯍꯛꯆꯥꯡꯁꯦ ꯇꯨꯝꯕ ꯑꯃ ꯏꯉꯝ ꯉꯝꯗꯦ, ꯉꯁꯥꯏꯐꯥꯎ ꯑꯩ ꯋꯥꯛꯀꯤꯡ ꯊꯣꯛꯈꯤꯅꯤ, ꯑꯗꯨꯗ ꯕꯕꯥꯒꯤ ꯆꯨꯔꯨꯞꯇꯣ ꯑꯩ ꯂꯩꯕꯤꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯊꯣꯛꯆꯔꯨꯒꯦ, ꯅꯣꯏꯗ ꯑꯩꯅ ꯆꯥꯅꯕ ꯅꯤꯁꯥ ꯂꯩꯍꯟꯒꯗꯕ ꯅꯠꯇꯦ, ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯊꯣꯛꯈꯤ꯫ ꯕꯕꯥ ꯍꯦꯛ ꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯁꯦ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯅꯁꯨ, ꯗꯗꯥ ꯀꯩꯗꯧꯔꯒꯦꯃꯦ ꯅꯪꯕꯨ ꯉꯁꯤ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯑꯩ ꯑꯗꯨꯝ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯛꯑꯦ ꯕꯕꯥꯒ ꯅꯪꯒ ꯈꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯆꯥꯛꯁꯦ ꯇꯣꯠꯄꯤꯔꯣ ꯉꯁꯤꯗꯤ, ꯑꯩ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯃꯄꯥ ꯑꯗꯨꯗ ꯆꯥꯛ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯊꯣꯔꯛꯄꯗꯨꯗ ꯃꯥꯁꯨ ꯍꯧꯒꯠꯆꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯉꯥꯏꯈꯣ ꯅꯪꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯇ꯭ꯔꯤ, ꯇꯨꯝꯃꯣ ꯍꯧꯒꯠꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯍꯤꯞꯊꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯅ ꯊꯣꯛꯈꯤꯕꯗꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯈꯪꯗꯕꯗꯧꯅ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯊꯣꯡꯒꯥꯟꯗ ꯑꯩꯁꯦ ꯇꯟꯅ ꯑꯃꯨꯛ ꯊꯣꯛꯑꯒ ꯉꯁꯥꯏꯒꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯟꯗꯛꯇꯤ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫
ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯏꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯔꯣꯏꯒꯦꯗ, ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯀꯤꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅꯁꯨ ꯑꯩꯒꯤ ꯍꯨꯏ ꯇꯣꯝꯕꯒꯤ ꯆꯥꯛꯇꯣ ꯐꯖꯅ ꯇꯣꯠꯄꯤꯔꯒ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯅ ꯂꯥꯝꯅ ꯂꯥꯝꯅ ꯍꯥꯎꯅ ꯆꯥꯖꯕꯗꯨ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯅꯣꯛꯑꯒ ꯅꯨꯡꯁꯤꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤ ꯌꯥꯝꯅ ꯆꯥꯎꯏ, ꯃꯤ ꯑꯇꯩꯒꯤ ꯍꯨꯏꯒ ꯃꯥꯟꯅꯗꯦ, ꯃꯄꯥꯟ ꯂꯝꯒꯤ ꯍꯨꯏꯒ ꯃꯤꯛꯁꯅꯤ꯫ ꯃꯥꯁꯦ ꯀꯃꯥꯏꯅ ꯑꯣꯟꯈꯤꯒꯦ ꯍꯥꯏꯕꯗ, ꯇꯣꯝꯕꯒꯤ ꯃꯃꯥ ꯍꯨꯏ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ ꯊꯥꯏꯅ ꯃꯌꯥꯡ ꯁꯤꯐꯥꯏ ꯈꯔ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯆꯧꯕꯁꯤꯡ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅ ꯇꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯄꯣꯑꯝꯃꯒ ꯇꯣꯝꯕꯒꯤ ꯃꯃꯥꯗꯨ ꯂꯩꯀꯥꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯅ ꯍꯨꯏ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯣꯝꯕꯁꯦ ꯑꯩꯅ ꯌꯣꯛꯍꯧꯕꯅꯦ꯫ ꯑꯁꯥꯏꯗ ꯂꯩꯕ ꯍꯨꯏꯁꯦ ꯃꯥꯅ ꯉꯝꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯥꯅ ꯂꯣꯏꯅ ꯉꯝꯃꯤ꯫ ꯁꯤꯡꯕꯁꯨ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯏꯁꯤꯡ ꯁꯤꯡꯉꯤ꯫ ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯅ ꯍꯨꯏ ꯑꯣꯏꯖꯔꯒꯁꯨ ꯏꯃꯨꯡꯒꯤ ꯃꯤꯍꯨꯠ ꯑꯃꯒꯨꯝ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯕꯕꯥꯅ ꯁꯥꯎꯔꯤꯁꯤꯅ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯈꯔꯁꯨ ꯋꯥꯏ꯫ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯅ ꯇꯣꯝꯕꯗꯤ ꯃꯁꯥ ꯃꯎꯁꯨ ꯆꯥꯎꯕ ꯍꯨꯏ ꯑꯣꯏꯕꯅꯤꯅ ꯆꯥꯛꯁꯦ ꯃꯤ ꯑꯃꯒꯤ ꯁꯔꯨꯛ ꯇꯧꯅ ꯁꯨꯝ ꯌꯥꯝꯅ ꯄꯤꯖꯕꯗꯨꯗ ꯕꯕꯥꯅ ꯃꯗꯨꯗ ꯁꯥꯎꯔꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯣꯝꯕꯅ ꯆꯥꯕ ꯆꯥꯛꯇꯨ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯌꯦꯡꯃꯤꯟꯅꯔꯝꯃꯒ ꯏꯆꯟꯅꯨꯄꯤꯗꯤ ꯂꯨꯈꯥꯛ ꯆꯈꯥꯛ ꯂꯣꯏꯁꯟꯕ ꯆꯪꯈꯤ꯫ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯜꯂꯒ ꯉꯔꯪ ꯉꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯊꯣꯡꯒꯥꯟꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯨ ꯕꯕꯥ ꯑꯣꯏꯔꯖꯥꯔꯅꯤ ꯈꯟꯅ ꯑꯩꯒꯤ ꯍꯨꯏ ꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯒ, ꯇꯣꯝꯕ ꯉꯁꯤꯗꯤ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯔꯣꯏ, ꯆꯥꯛ ꯇꯣꯛꯑꯕꯅꯤꯅ ꯇꯨꯝꯃꯣ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯁꯂꯥꯎꯅ ꯉꯁꯥꯏ ꯃꯤ ꯑꯃ ꯂꯦꯞꯄꯝꯃꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯩꯁꯜꯂꯒ ꯌꯦꯡꯊꯣꯛꯎꯕꯗ ꯍꯧꯖꯤꯛꯋꯥꯏꯗ ꯂꯦꯞꯄꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯑꯁꯥꯏꯗ ꯍꯧꯖꯤꯛꯇ ꯂꯦꯞꯄꯝꯃꯤꯗꯨꯕꯣ? ꯕꯕꯥꯁꯨ ꯃꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯅ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯗꯅ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯁꯨꯝ ꯉꯔꯪ ꯉꯪꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯕꯥꯁꯨ ꯃꯥꯒꯤ ꯆꯨꯔꯨꯞꯇꯨ ꯂꯩꯔꯨꯔꯒ ꯍꯜꯂꯛꯑꯕ ꯃꯥꯜꯂꯤ꯫ ꯇꯣꯝꯕꯅ ꯍꯔꯥꯎꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯆꯠꯊꯣꯛꯍꯦ, ꯀꯔꯤ ꯑꯃꯨꯛ ꯆꯥꯒꯤ ꯆꯪꯉꯤꯅꯣ? ꯍꯨꯏꯅꯦ ꯍꯥꯏꯗꯅ ꯆꯥꯎꯅ ꯆꯥꯎꯔꯤꯕ, ꯊꯤꯕꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ, ꯐꯨꯔꯛꯀꯅꯤ, ꯑꯩ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯂꯩꯔꯨꯔꯤꯁꯦ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯕꯕꯥꯁꯦ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯕꯕꯥꯅ ꯋꯥꯡꯂꯦꯟ ꯊꯣꯡꯒꯥꯟꯗ ꯑꯄꯨꯝ ꯑꯁꯥ ꯃꯅꯝ ꯌꯥꯝꯅ ꯅꯝꯍꯧꯏꯅꯦ, ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯅꯪ ꯌꯦꯡꯉꯨꯔꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯃꯈꯣꯏ ꯕꯕꯥ ꯌꯦꯡꯉꯨꯔꯦ, ꯀꯔꯤꯁꯨ ꯂꯩꯍꯧꯗ꯭ꯔꯕꯅꯤꯗ, ꯉꯁꯥꯏ ꯍꯨꯏ ꯈꯔ ꯂꯩꯔꯝꯕꯗꯨꯗ ꯃꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯈꯨꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯅꯪꯒꯤ ꯍꯨꯏꯁꯦ ꯄꯨꯊꯣꯛꯈꯤꯗꯣꯏꯔꯥ? ꯒꯦꯠꯁꯦ ꯆꯦꯠꯅ ꯂꯣꯟꯁꯜꯂꯝꯃꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯉꯁꯤꯗꯤ ꯄꯨꯊꯣꯛꯑꯔꯣꯏ, ꯑꯩꯁꯨ ꯋꯥꯔꯦ ꯇꯨꯝꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯒꯦꯠꯁꯦ ꯐꯖꯅ ꯂꯣꯟꯁꯜꯂꯝꯃꯨ꯫ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯇꯨꯝꯕ ꯆꯪꯈꯤ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯃꯥꯒꯤ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯥꯁꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯄꯔꯞ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯏꯆꯟꯅꯨꯄꯤꯒ ꯁꯨꯃꯥꯡꯗ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯒꯦꯠꯇꯨ ꯆꯦꯠꯅ ꯂꯣꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯗ ꯏꯆꯟ ꯇꯨꯝꯃꯨꯔꯣ ꯆꯪꯉꯨ, ꯇꯣꯝꯕ ꯅꯪꯁꯨ ꯇꯨꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯗꯗꯥ ꯆꯥꯛ ꯇꯣꯛꯄꯅ ꯉꯥꯏꯔꯤ, ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯣꯝꯕ ꯄꯨꯊꯣꯔꯛꯑꯕꯣ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤ ꯑꯩꯗꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯉꯟꯅ ꯇꯨꯝꯃꯨꯔꯣ, ꯑꯁꯥꯏꯗ ꯍꯨꯏ ꯌꯥꯝꯅ ꯆꯪꯉꯛꯄꯅꯤ, ꯇꯣꯝꯕꯁꯦ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯅꯤ, ꯃꯥꯗꯤ ꯃꯁꯥ ꯆꯥꯎꯕꯅꯤꯅ ꯒꯦꯠꯁꯦ ꯂꯣꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯪ ꯐꯥꯏꯔꯒ ꯍꯦꯛꯇ ꯆꯠꯄ ꯉꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯏꯆꯟꯅꯨꯄꯤꯗ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯤꯡ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯅ ꯃꯄꯥꯟꯗ ꯃꯥꯅ ꯂꯩꯕꯗꯨ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯝꯅ ꯏꯆꯟꯅꯨꯄꯤꯒ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏ ꯒꯦꯠꯁꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯒꯤꯠ ꯅꯝꯃꯛꯈꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯄꯥꯏꯈꯩ ꯆꯦꯟꯊꯣꯛꯈꯤ꯫ ꯏꯆꯟꯅꯨꯄꯤꯅꯁꯨ ꯗꯗꯥ ꯃꯤꯒꯤ ꯍꯨꯏ ꯑꯣꯏꯔ ꯃꯥꯅꯦ, ꯒꯦꯠꯀ ꯅꯝꯃꯛꯏꯅꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯤꯡ ꯆꯤꯡꯅꯅ ꯒꯦꯠꯇꯣ ꯇꯞꯅ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯒꯦꯠ ꯋꯥꯡꯃꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯣꯝꯕꯁꯨ ꯀꯅꯥꯗꯅꯣ ꯈꯪꯗꯦ, ꯃꯁꯥꯗꯣ ꯃꯅꯤꯡ ꯍꯜꯂꯒ ꯉꯪꯉꯒ ꯑꯩꯒꯤ ꯃꯔꯨꯝꯗ ꯂꯦꯞꯄꯝꯃꯤ꯫ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯒꯦꯠꯇꯨ ꯑꯃꯨꯛ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯗ ꯏꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯆꯪꯉꯁꯤꯅꯦ, ꯄꯨꯡꯁꯨ ꯊꯦꯡꯉꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯗꯗꯥ ꯀꯔꯤ ꯑꯣꯏꯔꯝꯃꯒꯦ, ꯃꯤꯒꯤ ꯍꯨꯏ ꯂꯩꯔꯝꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯃꯤꯒꯤ ꯍꯨꯏꯅꯤ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯑꯃꯨꯛꯀꯁꯨ ꯒꯦꯠꯁꯦ ꯒꯤꯠ ꯅꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯉꯛꯄ ꯑꯃꯅ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯤꯕ ꯑꯃꯠꯇ ꯂꯩꯔꯛꯇꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯪꯒꯣꯟꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯀꯤꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫
Isanupinasu tomba adudi yararoi. Babana uragadi ngangani. Nangi tumpham da sangu haidana tantarami. Aisu numitu isase pungak hek ngaki. Kainone ngasi tawriba singasibo. Amuk phabu yumsida. Sumaina tawdri tomba sumasada. Kithekkirum atopa sanga wairagasu. Akhoi tomana kigadaba natte. Mana ngasi kina tawrisi. Kari warizanu sibo khalami. Aigi hui tomba aduda soina tomba. Tumo karigino nangna kiridubo. Tumoro sango haidina tansalami. Maduda maso mamituna thungan gelomda. Kina yengaga magi tumpham da sangki. Isanupiga iga soyum manungda sangai. Isanupida soina isan. Mapan thuunu ko tummo. Aiso tumba sange hairamaga. Aigi kada tumba dum sangai. Kona hingnongai pungthengagan. Akhoi yungi mamang thonga se goro kholaki. Aiso maduda mikap khangthok hek thoami. Aduga wakanda kainone akhoi tomba mali. Karigino mana ngasigi numisibo. Masada sukyamna kirisibo. Kaidorobazanone haidina ise pamungdagi. Puglangna hogalaga hingnongyay aduda. Mamang thonga do hangtoami. Maduda akhoi tomba se thorakpaduda masado ite teraga. Aigi khong mapaduda masado tasalaga nairaga leirami. Aina su tomba kaidorage tumuro dangi tumphamda. Aisa tumningi lao nangi tumphamda haidana. Aina mase kauktarami. Maso kina magi tumpham maduda amuk laksarami. Aina sumagi tumphomgadu phajana sembiraga. Aina maje phajana hitphalami. Aduga ise manungda sangake tawrakpaduda. Pungandagi wana nupa amana. Naheba makhonse aina tarai. Aigi tomba se sukoiba matamse kaptabani. Numitudi maso magi tumpham maduda hibna kapai. Adumaina tawrakpadagi ise kitana. Yum manungda hatu sensalami. Aduga thong marumdagi thungan gelomda. Kana leki yengami. Akhoi tomba so pukapta kapami. Baba so tomana kapado tumba yadraba mali. Aingonda wangle nangi huise kaidore haibano. Ai tumba yadre laurei. Asami ko baduda kari tawgadabano khangamdi. Akhoi tomana kapapagi makhon marakaduda. Get aduda ginupa mana wana. Naheba makhol aduga kibada isi. Kari tawgadabano khangamdi. Aduna ise tumina igi phamungda sangami. Tomana sungkapaduda babasi. Saungna puklangna hawgalaga. Mapanda thokiduna tombase phubirami. Adu phokoi tombase kapaga sukuiba matamsi. Aigi kada sangaktabani. Mase aigi kada sensalaki. Aduga ingonda chingaga machenduna. Sumgit taksalaki. Babana su wangle nangi huisi ngawrine. Mapanda thuna tantokho. Natraga nabani mapanda tuminaruro haidana. Babana saungna hairei. Achomiko baduda haipam tawpam amata khangamde. Isanupi su tumbado hawgalei. Aduga mukkaidoraki hangai. Aduga tomana aigi kada leirambaduda masu pungak ngami. Kaino tomba se kaidoraki. Dadanangi kada sangi sibu hangai. Aina mo isan. Ay ngasi yamna kire. Karino matawre ngasi se hairami. Tomba su aigi khong mapade hipthaki. Isanupi na su dada kaidoraki hangai. Aina mo isan ngasaidagine thunganda. Karino masum tawri isi. Yengo koi tomba si ngasi pao. Aigi kada sangakpra sangamoy. Aduga nongmata thong holaktabani. Ngasili maso kari tawrabano khangde. Masase kina mapanda kapagada leire. Hawjing ngayaki mamangda su get wangmada. Mi mawana nahirei. Ngasaidagi soina nangonda haidrabani. Ngasai get na magpadu get wangmada kanasu leiramde. Karino matawre ngasisi hairami. Isanupi na mo adudi kadawrazano. Dadamigi huising na kay kaino selaga. Asayda leirazaro hairei. Adumaina leiringay duda baba sumo ko'y kada sangaga. Aigi hui tomba duda lisay duna. Sum tin duna mapanda thoki ba tantuomi. Tomba su kaisu tawjade baba na adum na tawrakpa duda. Aigi kangka makhado oina sangsanki. Aisu babagi matawa duda sauningagdana. Yare ba baba tuo. Ay ngayak leirika kauthogi. Mapanda ngasi karino matawri. Adugini huisina tawrisi hairami. Baba na mukkaidoraki haise. Kaidore haino ebe mahaidana isanupida hangami. Isanupi na baba. Ngasida dadana haibada tungandagi. Mi mana nahirakpa makuan tay hai. Uzi waitani. Aduga ngasay su dadagayga sumangda leiringay. Ako'y giyasi mapandagi mi mana. Git na magpadong na tawi. Ado dadana mapanda thobada karisu leiramde hai. Ado na hairiba na huising asina. Handak kungi mi na hainariba. Wina amang asoy sen-senda na pusanare hairido. Madu oirazara hairaki. Babana mo hoy na aduna bo ay na huy luino na huy huisi. Mingonda pitokrasi hairisi.
ꯍꯨꯏ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯅꯈꯣꯏ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯈꯤꯅꯤ. ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯦꯗꯣ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯕꯕꯥ ꯑꯁꯨꯛ ꯆꯥꯎꯕ ꯍꯨꯏꯁꯤꯕꯨ ꯀꯅꯥꯗ ꯑꯃꯨꯛ ꯄꯤꯗꯣꯔꯤꯒꯦ? ꯄꯤꯛꯇ ꯄꯤꯕꯁꯨ ꯅꯠꯇꯦ. ꯑꯁ ꯕꯕꯥ ꯅꯪꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯏꯌꯥ ꯌꯥꯗ꯭ꯔꯦꯗ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯍꯨꯏ ꯑꯁꯤꯅ ꯆꯦꯜꯂꯒ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦ. ꯃꯥ ꯂꯩꯔꯕꯅꯤꯅ ꯍꯨꯏꯁꯤꯗꯤ ꯑꯃꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯂꯩꯕ ꯖꯒꯥꯗ ꯍꯦꯛꯇ ꯂꯥꯛꯄꯅꯤꯅ ꯁꯥꯏꯗ ꯃꯤꯒꯤ ꯍꯨꯏꯅ ꯐꯠꯇꯕꯗꯨ ꯄꯨꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤ. ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯁꯨ ꯑꯍꯜ ꯂꯩꯅ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯂꯧꯗꯦ. ꯇꯧꯔꯣ ꯅꯣꯏꯒꯤ ꯊꯣꯛꯄ ꯍꯨꯏ ꯑꯁꯤꯁꯨ ꯅꯪꯒꯤ ꯐꯃꯨꯡꯗ ꯀꯧꯈꯠꯂꯒ ꯇꯨꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ. ꯑꯩꯁꯨ ꯕꯕꯥꯅ ꯁꯨꯝ ꯇꯣꯝꯕꯁꯤ ꯌꯣꯟꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗ ꯄꯨꯛꯅꯤꯡꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯝꯃꯤ. ꯏꯆꯟꯅꯨꯄꯤꯗꯁꯨ ꯑꯩꯅ ꯄꯦꯟꯃꯟꯗꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯆꯟ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤ ꯌꯣꯟꯈ꯭ꯔꯁꯤꯔꯥ? ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯕꯕꯥꯒ ꯑꯩꯒ ꯅꯣꯡꯃꯗꯤ ꯀꯔꯤꯅꯣꯃ ꯊꯨꯡꯅꯔꯛꯀꯗꯕ ꯃꯥꯜꯂꯤ. ꯏꯕꯥ ꯏꯆꯥ ꯈꯟꯅꯔꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯣꯝꯕꯁꯤ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ. ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯗꯗꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯇꯣꯝꯕ ꯌꯣꯟꯕ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯂꯝꯍꯥꯡ ꯇꯨꯃꯥꯡꯅꯤ. ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯁꯤꯐꯥꯎ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯅꯤ. ꯑꯩꯁꯨ ꯅꯨꯄꯤꯅꯤ. ꯑꯗꯨꯅ ꯗꯗꯥꯒ ꯕꯕꯥꯒ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯗ ꯂꯩꯍꯧꯕꯗꯣ ꯉꯁꯤꯐꯥꯎ ꯀꯤꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯣꯝꯕ ꯂꯩꯕꯒꯤꯅꯤ. ꯃꯥꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤ. ꯅꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯆꯪꯉꯛꯄꯗ ꯃꯥꯅ ꯍꯥꯟꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯊꯣꯏꯕꯅꯤ. ꯇꯣꯝꯕ ꯌꯣꯟꯕ ꯌꯥꯔꯣꯏ. ꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯔꯕꯅꯤ. ꯕꯕꯥꯅ ꯁꯥꯎꯗꯅ ꯁꯨꯝ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤꯅꯤ. ꯗꯗꯥ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯒꯅꯨ ꯍꯥꯏꯗꯅ ꯏꯆꯟꯅꯨꯄꯤꯁꯦ ꯇꯣꯝꯕ ꯌꯣꯜꯂꯒꯦ ꯍꯥꯏꯕꯗꯨꯗ ꯃꯄꯤ ꯍꯤꯔꯥ ꯆꯦꯜꯂꯝꯃꯤ. ꯑꯩꯅꯁꯨ ꯏꯆꯟ ꯗꯗꯥꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯕꯕꯥꯅ ꯇꯣꯝꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯁꯤ. ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯁꯥ ꯉꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯔ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ. ꯅꯨꯃꯤꯠꯇꯣ ꯑꯗꯨꯝꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯤ ꯀꯥꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ. ꯇꯣꯝꯕꯁꯨ ꯅꯣꯛꯍꯦꯛ ꯉꯥꯟꯕꯒ ꯃꯃꯩꯗꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯀꯤꯡ ꯆꯠꯂꯁꯤ ꯃꯄꯥꯟ ꯊꯣꯛꯎꯔꯁꯤ ꯍꯧꯔꯛꯏ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯂꯥꯛꯑꯣ ꯉꯔꯥꯡꯁꯨ ꯄꯨꯊꯣꯛꯄꯤꯍꯧꯗ꯭ꯔꯦ. ꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯗꯥꯏꯗꯁꯨ ꯑꯄꯨꯝꯕ ꯃꯅꯝ ꯑꯃ ꯁꯨꯝ ꯆꯦꯜꯂꯒ ꯂꯩꯔꯝꯃꯤ. ꯇꯣꯝꯕ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯄꯤꯔꯝꯃꯒ ꯑꯩꯁꯨ ꯏꯆꯟꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯆꯥꯔꯒ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯏ. ꯕꯕꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯏꯆꯟꯅꯨꯄꯤꯒ ꯇꯣꯝꯕꯒꯅ ꯌꯨꯝ ꯁꯪꯍꯧꯗꯣꯔꯤꯕꯅꯤ. ꯑꯩꯁꯨ ꯃꯕꯥꯅꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯊꯣꯔꯛꯏ. ꯅꯨꯃꯤꯠꯇꯨ ꯏꯆꯟꯅꯨꯄꯤꯅ ꯌꯨꯝꯗ ꯃꯇꯣꯝꯗ ꯂꯩꯔꯤꯉꯩ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ. ꯏꯆꯟꯅꯨꯄꯤꯅ ꯃꯄꯥꯟꯗ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯕꯕꯥꯒ ꯑꯩꯒ ꯌꯨꯝꯗ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯅꯨꯡꯗ ꯁꯨം ꯀꯣꯛꯀꯥꯛ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯛꯏ. ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯁꯨ ꯀꯩꯅꯣꯅꯦ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯕꯣ? ꯇꯣꯝꯕ ꯅꯪ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯤꯔꯣ ꯀꯧꯔꯝꯃꯤ. ꯃꯗꯨꯗ ꯑꯩꯈꯣꯏ ꯇꯣꯝꯕꯗꯤ ꯃꯥꯒꯤ ꯇꯨꯝꯐꯝꯗꯒꯤ ꯏꯆꯟꯅꯨꯄꯤꯅ ꯀꯧꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯈꯤ. ꯏꯆꯟꯅꯨꯄꯤꯁꯨ ꯀꯤꯖꯗꯅ ꯇꯣꯝꯕ ꯅꯪ ꯆꯤꯆꯦ ꯁꯪꯉꯨꯀꯣ. ꯗꯗꯥꯒ ꯕꯕꯥꯒ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈꯤꯅꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯝꯃꯒ ꯏꯆꯟꯅꯨꯄꯤꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯕꯕꯥꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯁꯨꯝ ꯃꯃꯤ ꯁꯥꯃꯤ ꯃꯤꯑꯣꯏ ꯑꯃ ꯎꯍꯧꯈꯤ. ꯏꯆꯟꯅꯨꯄꯤꯁꯨ ꯀꯤꯖꯗꯅ ꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯕꯕꯥꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯗꯗꯥꯁꯨ ꯍꯜꯂꯛꯀꯗꯕ ꯋꯥꯠꯂꯤ. ꯐꯠꯇꯕ ꯃꯤ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯕꯖꯥꯔ ꯍꯥꯏꯗꯅ ꯃꯥꯁꯨ ꯀꯤꯗꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯃꯕꯥꯅꯤ ꯃꯄꯥꯟꯗ ꯕꯕꯥꯒ ꯑꯩꯒ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯕꯕꯥꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯑꯝꯗ꯭ꯔꯤ. ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯛꯄꯗꯨꯗ ꯇꯣꯝꯕꯒ ꯏꯆꯟꯅꯨꯄꯤꯒ ꯃꯕꯥꯅꯤꯗꯤ ꯁꯨꯃꯥꯡꯗ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯑꯩ ꯂꯥꯛꯄꯗꯨꯗ ꯃꯕꯥꯅꯤꯁꯦ ꯍꯔꯥꯎꯗꯅ ꯆꯦꯟꯁꯟꯃꯤꯟꯅꯔꯛꯈꯤ. ꯏꯆꯟꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯗꯗꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ? ꯉꯁꯥꯏꯗꯤ ꯇꯣꯝꯕꯒ ꯑꯩꯒ ꯅꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ. ꯑꯗꯣ ꯗꯗꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ. ꯌꯨꯝ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯧꯏ. ꯗꯗꯥꯒ ꯕꯕꯥꯒ ꯂꯩꯕꯗꯧꯅ ꯁꯨꯝ ꯀꯣꯛꯀꯥꯛ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ. ꯕꯕꯥꯒꯤ ꯀꯥꯗꯁꯨ ꯃꯤ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯇꯧꯏ. ꯑꯗꯨꯗ ꯀꯤꯖꯗꯅ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯦ ꯅꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯣꯝꯕꯒ ꯑꯩꯒ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯏꯆꯟ ꯉꯁꯤ ꯉꯔꯥꯡꯁꯦ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ. ꯕꯕꯥꯁꯨ ꯋꯥꯔꯤꯁꯤꯗ ꯈꯔ ꯌꯥꯎꯔꯒꯗꯤ ꯐꯒꯗꯕꯅꯤ. ꯃꯥꯒꯤ ꯍꯥꯏꯕ ꯍꯨꯏ ꯑꯁꯤꯗ ꯑꯗꯨꯝ ꯑꯣꯟꯁꯜꯂꯒ ꯂꯩꯔꯦ. ꯑꯗꯨ ꯐꯔꯦ ꯑꯩꯁꯨ ꯂꯥꯛꯑꯁꯤꯗꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ. ꯏꯆꯟꯅꯨꯄꯤꯅꯁꯨ ꯑꯁ ꯑꯩꯗꯤ ꯃꯅꯨꯡꯗ ꯆꯪꯕ ꯀꯤꯖꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦ. ꯇꯨ ꯗꯗꯥ ꯕꯕꯥꯒꯤ ꯀꯥ ꯁꯥꯏꯗꯅꯤ ꯉꯁꯥꯏ ꯃꯤ ꯑꯃ ꯆꯪꯈ꯭ꯔꯤꯗꯣ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯀꯗꯥꯏ ꯋꯥꯏꯗꯅꯣꯅꯦ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯕꯥꯒꯤ ꯀꯥꯗ ꯃꯤ ꯆꯪꯉꯝꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯉꯝꯗꯦ. ꯅꯨꯃꯤꯠꯇꯨ ꯏꯆꯟꯅꯨꯄꯤꯁꯨ ꯀꯤꯗꯅ ꯗꯗꯥ ꯆꯥꯛ ꯊꯣꯡꯕ ꯁꯪꯕꯤꯌꯨ ꯑꯩ ꯀꯤꯖꯩ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯃꯥꯅ ꯊꯣꯡꯉꯤꯕ ꯆꯥꯛꯇꯣ ꯑꯩꯅ ꯁꯪꯕꯤꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯉꯗꯨ ꯕꯕꯥꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔ ꯀꯔꯤꯅꯣ
Yumda thengapau hanjalamde. Isanupinasu dada babasing asidi yu ngauraga halakadaba mali. Ado dada nang babaga khumnarakanu ko hairei. Maduda isu wamata khumde tuminalai. Numidangi pung 8 tarakpagi matam asayda. Baba halakpadu ngaiba ngamdadana. Isanupiga igadi sa adum chathokminarami. Sakumda sak charingai matam maduda baba halakpagi mawongda. Manggonda kokok mi makarakpagi makonse tarei. Maduda isanupina di dada baba halaba mali. Ay thoge hairei. Ay namong ngaiko baba halagadi khoi tomana khongakani. Masi baba halakpagi mandi. Ay thoge nang sida leramo haidana. Ay sak sana mapanda thorei. Ako'y tomba sa thonggalomda. Munna mamituna karigumba amada. Munna yengaga leirami. Babaso halamdri madudayna. Toma kanadano yengitubo. Baba halabo hangami. Maduda masa inguda suyeng yengakti. Makaya madawan salaga karigumba amada. Munna dum yengaga lay. Kung ay naman na yengido karino haidana yung salubada. Matam maduda ako'y sanggoy marumda. Mamisami nupa malepagalay rami. Ay sumadu ubada kaino kanano duda lepido haidana. Isasa pukangge kang na. Ay sa mangguanda siyang kalami. Toma so'y ginakta sa ngagtuna ko ngami. Kung ano pa do tunggalom da mong hada na sumtumin na toki. Warido ay ni isanupida so tamami. Isanupi so kita na dadama pando tura no hairei. Kung natingakan babano yung nasangag padaso. Ako'y tunggana no pa mapamagalay ramba. Babana tiyang narami. Maduda babana kanano haidana. Managaday da sumsang salubada sumam nagamami. Tamna no pa do mahangki hay. Madudagi babaso pakani imong dasyan sa laki. Numito ko siya kibawari singado sana rami. Ay nasubabada sumnahay rami. Babae na babada tamdrabani. Nahanong mo ko'y tunggana sadong matsyen. Akaba mo targalay ramba ay natingnay. Babada ay natamdrabani. Ay gawakan na madugi sadong matseta do. Sangagi mande migi mali. Ay namukturag pa da sulay ramdre. Numito da gini imong nga sila taurisi. Hayang siya sayda mukta ko'y titisi. Ay nasing na bada sayda soyda na lerang kido'y mali hayrami. Baba na sunang dengon na hayraktriba karigino. Adudi pare adudi hayang si. Iba isa timinara si haydana. Nungalaga babagay ka ko'y giingkuwa na ko'y baduda. Ko'y titibada awanggi aswong mada. Sadong matset adu ting narami. Saru su yauri. Baba na su hay sidi sagi na tini. Migi ni hayda na posa adu lagtuwaga. Lam na may tado ka manghalami. Madudagi amuk na imong nga sida kariso tawrag kidre. Ako'y tumba so sa hitara amok punsira maga. Ako'y butadok to na sad kare. Masini mayang nga sige riyan huwara story. Matang liwari tagalag pada mayang punamuk teng narasi. Masigi di mayang dagi kain na nababiti ay lawzari.